Egypt ki laisang makhada fangkhiba tunnel na CLEOPATRA ki tom adu fanglaba yai report. Thaina gi Teposetis Magnum temple ki makhada archaeologists singna tunnel ama thenakre amasung maduna Egypt ki aroiba pharaoh ming chatlabi Queen CLEOPATRA gi laifong khangkitraba tom adu fanghalaba yai haina metro gi pau amana hairi pau adu gi matung ina foot taruk wangba chapchana mile ama muk sangba tunnel adu archaeologists singna geometric miracle amani haina sungthaki University of San Domingo ke Kathleen Martinez na thainagi Egypt ki konung Alexandria manakta laiba laisang adugi manungda CLEOPATRA amasung mahaki nungsinaba Mark Antony thamlamba yai haina thajanare British Paukche The Telegraph ki matung ina phumpham adugi matangda mahaki theory adu chumba tarabadi madu kunmathoi suba sahi chagi khwaidigi maru oiba discovery ama haibadu oirgani haina Martinez na haike CLEOPATRA ki historical character adu sahi taragi study torkhibagi fala ama oina aihakna Egypta laisang aduda lairiba soruksing adu CLEOPATRA ki thiba khangkhidraba tom adu oiramba yabagi oithungai adu chumbra haina yengnaba aihakna Egypta phil aduda lakpa mathok taki haina heritage ki website ta handak video interview amada mahakna phongdoke mafam adu tha ahum study tawrba tungda masi CLEOPATRA ki tom adugi chapchaba mafam adu oigani haina aingonda khanke hojik fawba kanaguma amatana masigi idea asi puthokidre Egypt ki khwaidigi akonba queen adu mafam aduda leiron san ki haibagi sada amagi khudong chaba ama leiba tarabadi mahaki damak thiba haibasi aigi duty ni haina mahak makatana phongdoke life science ki matung ina CLEOPATRA na sahi chahum lom thainagi Egypta palamkhiba Ptolemies haina khangnaba laingakpasing adugi manungda khwaidigi akonba adu oike mahangna Egypt Cyprus hojik matamgi Libya gi saruk amasung Middle East ta atai territory sing yauna empire ama laingaklamke